ngase phong ki batuan tuan ba manipuri si phong sing de gi maroi bi I pauk sing khong saraga manipur top channel gi mai ke gi myam na thamse gi ahan bada matam ga sunaba technology sijina duna lambi sem na bas minister na khangan khre manipur india gi phiral sing khatnaram da badu handak ti phiral lak manga sing khatki manipur gi sing gi lam sing gi lebak le house yam na hom maram na lambi thong sem matam ga sana banawa technology sing sijina duna section na sem bi waina manipur da lambi sem gi project pari national company sing da chief minister nong thong bam bere na khangan khre wapam sing asi hotel classic grandeur pangthoki ba technical textiles conference haudopugi thoram da phungdoki bani thoram ga mari lainana chief minister na makha tan hai manipur da sako thorang gi project pai riba company sing na manipur gi oiriba socio political scenario sisu khangna sat mathau tai tampak ke amadi sing gi lam sing da lairiba land policy gi khenaba sing asi mamuta na khangdrabadi sako thorang gi thabak paikhanaba lam laukshin ba lambi kakpana sing bada khudong sa da sauna mayuna gani maram asna company khuding magna mafam amada thabak tawna bo hona bada mafam adugi lairiba political scenario du mamuta na khangdokna bo hona pham thoi mamangai matam dadi manipur india gi masu ohum gi phiralasi singkhatna na bo hona bada awa boirami adubu bjp lengak lakpadagi prime minister narendra modi gi miyeng makhada ahong ba kaya marum puraktuna handaki india gi ningtam numit kamari lainana har gar tiranga gi thorom da phiralak manga yenthokutuna singkhathan mangamki chief minister makhata na hai prime minister narendra modi yauna central leader kya gi lising makhada manipur bu angak pafangna semgat sagat pe gi thabuk pangthokli ahongba kaya amasu state asida purakpa ngamle lamdam asida thajaba ki homna singba singsu leiba asigi wangba thadoktuna yonba ngamle manipur si textile gi lamda thoidokna haithoi singthoi betana tana lamdam asida saba potlam sing atop lam gi miyamna pamnari india digi south east asia yaunabagi gateway su manipur oiribani hauji asian highway impal morelambi sembagi thabak su kumang soksina sangsilakli masigi damak national highway infrastructure development corporation NSIDCL bu su thagatli haina pausna makhatana phongdorakli atopa pawmana kyamgaida lupa crore kuntra gatare chang sakhi hospital kana phong khangre maternity and child hospital ohenana bohonari minister Salibisai sigi January mari the Prime Minister Narendra Modi na Impala laklam kiba khongset ki manungda miyamda khusnarakhiba Defense Resource and Development Organization amasum state lenga ani khusamnaraga kyamgaida sagat khiba COVID hospital mapung phana mathau tohanba ngamdan ledi hospital asi COVID loikraba matungda state ki oiba nupi amasum angangi layeng sang oina onthoknaba thorang leire hainadi Health Minister Dr. S. Ranjana Phungdorakli Impal East District ki oina COVID-19 license state asida kan khalakpadagi COVID na naraba singbu layengmada sizinanabagi dama Defense Resource Development Organization DRDO gi makhad state lenga ki mateng loinana lupa crore kuntra ga tere lom sangna ICU phamung yangkhai yaw phamung sani leba COVID hospital si sagat khibani hospital asi COVID ki yenglaga sakhiba oirabasu COVID license hantakraba matungda matam kharadi staff sing mapung fana laiduna akoibida lairiba miyamda OPD kudong saba phangalambani adubu COVID-19 license thengnana state lengana lawkhib contract doctor sing adu lengana lawthokraba matungdagi hospital asi staff ki award leibana ana leyengi kudong saba pirambadu leptun lerakhibani amasum kiloliter kungi capacity oiba liquid medical oxygen plant ama yawa hospital asi kumja english ngani kunga mathoi gi December thada manipulenga ki health department na khushina rakhibani loinana sigi January mari da Prime Minister Narendra Modi na Manipur da lakhiba khongchata project taragomdoi sanga ki baduda yaukhibani mapung fana air condition room sing yauna matamga sunaraba phamung na singba thamduna sagalibu hospital asigi kana miyamna phanganingbagi apamba laikai adugi miyamna phundoknarakli laikai adugi masaknaiba miyoi man hai sauraba hospital building ama saba loiraga sangaraba matungna sijinadana matam sangma thambasi lengana yengsilaga mapung fauna kana phanganingi hospital asi sunatagi doctor ama anina marakta OPD hanglaga layengba miyamgi apamba do thungan mangamde miyamgi apambadi mapung fabi staff thamlaga hospital ama laibigi kanaba phangan batuni haki iramisi gi matang da Health Minister Dr. Sapam Ranjana Pauksi isida hai hospital asi mapung oina COVID license ki yenglaga sakhibani COVID loikraba matungda state ki oiba
नुपी अमसुम आंगांगी ओइब हॉस्पिटल ओइना सिजिन्ननाबा थौरांग लेरे मसिगी थबक संगसिनबा हौरबा मतुंगना कोविड लाइसेट अमुक खनखलखिबा अदुदगी लेंगाकी खोंगथांग असि मतम खरा येंगलगा लेपनि मरमदि हॉस्पिटल असि कोविड ना नारबसिंग लेंगनबगिदमा अखनना साखिबा ओइबना कोविड की फिवम फगलक्तुना लाइना लाइसेट असि लोइखरबा मतुंगना अतोपि हिरमना सिजिन्ननाबा लेंगाना खनाबनि हौजिकसु हॉस्पिटल असि डॉक्टर अमसुम स्टाफ खरा लेरगा ओपीटी ना सिंग अदुमक येंगली हॉस्पिटल असि डॉक्टर सिंग अमसुम स्टाफ सिंग अतोप मफमदगी थाजिलगा मियामदा कानबा फंगननबा खनबा लेरे अमरोमदा हौकिबा कुमजा इंग्लिश सिंगनिगा कुनगा मथुगी नवेम्बर कुनगा मपनदगी डिसेम्बर 13 फाउ मणिपुर पब्लिक सर्विस कमीशन की मखारा पांथोकिबा डॉक्टर सहुम लौनबगी रिक्रूटमेंट की फलदु कोर्टा केस लेबना हाइदोक मंगमदना लेरिबासी अथुबा मतमदा असुम वोयल अमा लाक्लगनी हाइबिगी थाजिबा लेहकी करिगुम मसिगी रिक्रूटमेंट की फलसी लौथोरकपा ताराबदि स्टेट की अवाटपा डॉक्टर सिंग असि खरा मखै मेंखतपा नगमलगने हाइकी Kairao Assembly constituency की MLA Lorem Rameshwar Mitayna Pauksi Shida Hai Hospital asi Dr. Hospital Impal is oina sanaba sem sakiba mafam aduda COVID licensed lakpadagi madugi yenglaga DRDO amasum state lengana sengwarkibani Hospital asi housing state ki award palairabasu lairibi staff amasum Dr. Khara sina OPT hangduna mafam adugi akoibida lairiba miyamgi athuakai lakpa matamda layeng pangduna lakle haki Laingangna nupi amasum angangi hospital ama onthoknaba lokholakliba tarana okpuga loinana mafam asida packet kadaba semga sakatpagi thabaksing makhatana paketnaba laingan atubura thabak horaklabadi hena mapung phana miyamna kanaba piba ngamba hospital oibaga loinana atubura thabak hauba yaragani haidi hena pausina makhatana phungdorakli Makasa tarak poina to perform Susampur Medical College the MBBS ki sit samagi letter of permit pirakre Manipur ki singi district singi manungda ahanbo in Susampur nauna sagaliba medical college asida MBBS ki sitsama lehenuna bi ayaba National Medical Commission gi medicals assessment and rating board na pire have gi sirol tharakre iramasiga mari lainana minister nongthomba berenama ki social media account post thagatuna harau nungai ba phungdokre punamasi Prime Minister Narendra Modi na Manipur miyam gi khanbi ba du thabo oina onthoktuna takpani Sayol Karakaki among the medical board asida mathau taba documents sing thakibada ngairibani masigi matungda ngasi ayabagi serol asi tharakibani haina minister na makhatana haidi National Medical Commission ki Medical Assessment and Rating Board ki president khuyek piduna Government Medical College Susampur gi dinda tharakpa serol amana hai Manipur University de affiliate tawduna salaigadoriba institute asina sahi amada MBBS sit sama labu yaragani Hariba Mahiro Lobigi Tabas Indian Medical Council Ekituan Tuanba section Sina Piriba Kanglon Sing Mapung Fana Ngana Sakadabane Kules Asigi Infrastructure Human Resource Amadi Matautaba Polam Sing Panganabagi Taudangasi Dinna Pugadabane Karigumba Maduda Award Pamadi Aramba document sing Tagalama Tangarabadi Kudakta recognizing Kakpagi Autopale London Logo action sing should lokatini Institute asida tangai padana biometric attendance nagadabani haibana singba wakum kyasu khangalakli hansu pausin makatarakli makasa tarakpoina to perform assistant professor Mari terminate okre Kurai the labor Sri Sri Gaura Govinda Girls College ki governing body ki secretary is Ivo Singh Mitay nangang thokiba order number 6 ki matungina college asigi assistant professor Mari service ta ki terminate ore hairi order asigi matungina college asigi assistant professor ki famda ki terminate ore hairi oza sing adudi L Ziban Mala English M Sumati English and Nilima Education amasum TH Tombishana Home Science ni hairi haina paus na phongdorakli Makasa tarak poina to papa mana criminal case in the scene of Manipur sitting amasum former MLA sing prosecution gi director na sitting amasum former MLA Nippon gi mathata case lady haina high court ta phongdorakle Ashwini Kumar Upadhyaya amasum atopa miyoi sina petitioner oidunu Supreme Court of India ra file torakiba writ petition civil number 699 of 2016 that levas ki mafam punamakta lairiba sitting amasum former MP MLA sing sienaba criminal case sing investigation ki thabak khongjel yangsil hanana amasum goyel ki thabak sing thuzul handuna atupa matamna case sing asibu dispose tonabagi dama haijarakhiba matungina apex court na pirakpa order gi matungina High Court of Manipur goinesu criminal case sing the sienaba sitting amasum former MP MLA sing gi case sing mari lainana su motuda
PIL oina register tawdun lokotkiba case ki makha satharakpa wayel Manipur gi director of prosecution na tha asigi kunganithoi August kunganithoi English nganiga kunganithoi phawgi manungda Manipur yona sitting amasam former MLA nipan sienaba casing lady habigi report High Court of Manipur da pikhalakre Supreme Court ki direction matungina High Court of Manipur na Manipur yoina criminal casing sienaba sitting amasam former MP MLA singi matangda public interest litigation oina register tawdun lokotkiba case adugi number 38 of 2022 ni High Court na case asi ahan lokolakpada respondent yamlamdrabasu haujikmaki oina case asigi respondent sing oidibasingna Manipur lenga ki maikeida chief secretary home secretary law DGP Manipur Director of Prosecution CBI goina Lamphel da leiba ACB Imphal gi Head of Branch amasum NIA gi oina Lamphel gi officials colony da leiba Imphal Branch ki SP ni High Court na case asi lokhalakpaga loinana thengthang naina satharakiba masigi oyel singi manungda ikon boina Chief Justice Sanjoy Kumar amasum Justice MB Muralindans ki bench na matter asi mamang thagi taraga humdoi July taraga humda English singane kungani thoida lokatki kona numitu da matter asi lokhalakpada PIL asigi amicus curiae oiriba senior counsel y Nirmal na case asigi maikei lepki numit aduda court ki maikei Manipur gi sitting amasum former MP MLA singi matakta karam criminal casing panduna laidi amasum asiguma casing asi mayuknari be sitting amasum former MP amasum MLA singa duna kana no haibena singmigi mapung phaba report ama court pikhalaknaba direction pikhibani court ki direction adugi matung ina advocate generals Lenin Hizam gi maikei digisu tharaga hena marik Sumba amasum mapung phaba maming matha yawba affidavit ama loinana handakta pangthokiba state legislative assembly election seruk yakiba sitting amasum former MLA singna pauksi singda phungdokna rakhiba wafam sing palladuna report ama pikhalaknabagi matam pibina ba haijarakibani advocate general gi player asida court na so ayaba piraduna PIL number 38 of 2022 asigi makhataba wayel ngasi August 19 English singani ga kungani thoida Sathanaba lepkibaga loinana advocate general PBO hairakiba matam pikhibani July taragumda English singani kungani thoida court na pikiba direction gi matungina ngasisu matter asi Chief Justice na lusingba divisions bench amagi cause list ke item number 1 list of loinana court na mamang na pikiba direction gi matungina prosecution gi director na Thasi ki kungani thoida Manipur yoina sitting amasum former MLA nipan mathata casing panduna lady havigi pikhalakib report court ki knowledge ta thamkibani prosecution gi director na affidavit oina submit tawrakib report ki matungina criminal casing pending lady hairibasingna special judge MP MLA number 1 Manipur gi court kina special trial case number 1 of 2022 oiriba wangkem AC gi sitting MLA ke Mega Chandrani hairi Maki matakta Thawal Dam PS na lokotpa case FIR number na 3 of 4 2019 ni case asi IPC gi section 353 506 schedule caste schedule tribe protection of associate act 2015 gi section 3 clause 1 clause 2 amasum representation of people's act 1951 gi section 131 clause 1 clause 6 clause 2 gi makhada lokotpani Sayani Pawgi Padopi Yab case asigi SARS special judge ki court asida January kunganito English ngani kungamatoida submit tarokibani adubo Supreme Court na December taragomda English ngani kunganito de pikiba order gi matungina case asigi wayel hausi state tawduna thamrakli mathangda court asimakta Tamenglong ACG ex MLA Samuel Zendai mathakta lokatpa special trial case number 1 of 2021 sina none PS na lokatpa case FIR number 22 clause 9 2018 gi matungina ni case asi IPC gi section 307 436 ki makara lokatpa ni duga masigi phadona sahi tara phawa thamgadabani hari case asi gi charge sheet March taragani pan English ngani kungama thoida submit tawrakhiba loinana me kungamari English ngani kungani thoida charge frame tawraba matung house case asi gi wayelda prosecution witnessing machine hangmagi thabak sathari harakhi ahum subda Kaisamthung Assembly Constituency ki ex MLA Lampulapop Jayanta Kumar Narcotic and Affairs of Border NAB Police Station registered tawdun lokatpa case FIR number 7 of clause 3 2022 under sections 18B 29 16 clause 3 and the NPS ki makhar hauji anticipatory bail lauduna lady hapu wafam phungdoki
Marisubada Wonkai Assembly, Constituency Hanagi MLA, Henry Okram Allies Henry, Apopolakidraba or Lukoigi Batakta, CBI, Kolkata, registered Lokatpa, regular case number 7S 2013, Kolkata, September 28, 2013, under section 25A 29 and DPS A Amasum 506 IPC Gina, House case Asigi, prosecution witnessing examination Taubagi Tabak Satari Heraki. Say Taradagina Kun Pawamasum Lupolak, Amadagina Ani Pawgi, Fine Tian Bagi Serak Pangba Yava case Asigi Sarsit, CBI and April Tarakatur English and Tarakaturta, Tagalaki Beni, Aduga Okram Henry Yauna, Acquisition Gimatakta, May Kungatar English and Tarakatreta, Sar Supreme Tokibani Sohari. Mga subuda Thobal PS na kumza English singa niga tarakatreta IPC section 323, 325, 427, 34 gi makada Wongjing tenta assembly constituency ki MLA Pangam Brozen gi matak lokat pa case amagina police ki makedi gi final report pikhalak padagi report the SARS judicial magistrate Thobal gi court February kun gi mga English singa ni kun gi nethu ya pikhairaki Taruk subuda special court MP MLA number 2 Manipur gi court lokat pa Thongju assembly Constituency ki MLA Thonga Bishurji ki case amagina housing offense examination gi Tabak Sathari Haibaga Loinana High Court of Manipur ki order amana MLA sibu case asiga mari lendana court asida appearance tawda athingba thamlakpana case asigi proceeding makhatana sathadri hanes phongdoraki aduga court asina Kaksing Assembly Constituency ki hanagi MLA Yengkhom Surchandra gi mathakta lokatpa criminal case number 10 of 2022 gi su High Court asigi proceeding state tawrakle haba wafam phongdoraki aduga Nipan subuna Wongjing tenta Assembly Constituency ki hanagi MLA Moirangtim Hemanta gi mathakta Special Court asina lokatpa criminals miscellaneous final report case number 29 of 2020 na case asigi informate complainant summon notice issue tokre haina High Court phongdoraki han spouse na makatana phongdorakli mayamna sangtakna thamjare makasa tarak poina to papawmana sak saringai singthoklaga manga kaktuna hatkiba case ki sarse thagalakle ngasi ne sai ani hienbigi mamang kumja English ngani ga taraga mapani August tarukki ayuk pung 13:09 rom tarakpada Kumbi Police Station gi manungsanba Kumbi Setupur Mayalekai digi hangembam asok sai nifugoni to apokpa case ningthorembabu Sakumda sak saringai namduna singthoklaga masagi thongwal manga kaktuno hatkiba thawdoki matangda Kumbi PS na miatpigi case ama lokatkraba sungarang phawda mari leinabu royal sathakadaba court case asigi SARS 03 haibigi report pauxiation na miyamna phongdokraba matung ngasima case asigi SARS session judge Bisnupur gi kona phangle hari Loinana SARS asingasi phangmaga loinana session court asina special trial case number 14 of 2022 lokalaga case asigi royal sathanaba Tabak lokot pahore hari case asigi sarsit phangbaga loinana ko na ngasi lokot kiba wayel ga mari lainaba tabak singi matang na thokpa ngasi gi order mana case record adu judicial magistrate first class Manipurna commit torakpadagi phangmani haki aduga case asi IPC gi section 302.120 BM sum 201 gi makhara lokot panina masigi royal session court asida tawgadabana case asigi accusing ni hariba and Surjit Mitei and Singkhu Mitei and Inawi Mitei Numaitim Ongbi sanahan bi amasum Numaitim Ongbi Singkai ngan bi sung asi court asida karakhibaga loinana case asigi SARS hearing mathang thagi kunga matuida pangthoknaba leple haikhenasu pauxiation makhatana phongdorakli atopa pawmadana Ashiba miyoi dugi yeklamle pambomda Anju Nanao haiba titu yeklamle Impal Police Station ngasi tholak pasirol amada thasi ki taragatere ki ayuk pung 7:09 tarakpada phangwa pawdagi sanjen thongmana ki Impal Turel gi compost tawba horamlaba nupa mi Ashiba sang phangkibadu hauzik rims ki Mercury the postmortem examination tawraba matungna masak maming khangdonabagi damak thamli hari Adubu Mark Haksang Executive Magistrate ama yauna video coverage tawduna postmortem examination tawnabagi damak samthok lubada Marki yet thangba pambomda Anju Nanao haina English mayekta ming anisigi marakta love sign yauna tharamki hari laikhidraba miyoi si phut manga gi inchi ohumlong wangi masa mamai oirap phai kulai kusuni mamai koidanai masam tele masu mui hari aduga mark jin gi long pen ama full sleeve ki check shirt ama short sleeve ki dark blue masugi t-shirt ama masum amuba peti ama pharame duga oi thangma khudangda komla masugi langsum ama shirame hari
ꯃꯥꯒꯤ ꯍꯛꯆꯥꯡ ꯊꯥ ꯑꯁꯤꯒꯤ ꯀꯨꯟꯒ ꯅꯤꯊꯣꯏꯗ ꯄꯣꯁꯃꯣꯔꯇꯦꯝ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯍꯛꯆꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯥ ꯑꯁꯤꯒꯤ ꯇꯔꯥꯒ ꯅꯤꯄꯥꯟꯗꯁꯨ ꯄꯥꯎꯆꯦꯁꯤꯡꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯂꯥꯛꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯀꯨꯟꯒ ꯃꯉꯥ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯃꯁꯛ ꯇꯥꯛꯂꯕꯒ ꯂꯣꯏꯅꯅ ꯀ꯭ꯂꯦꯝ ꯇꯧꯔꯗ꯭ꯔꯕꯗꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯒꯤ ꯑꯌꯥꯕ ꯂꯧꯔꯒ ꯍꯛꯆꯥꯡ ꯑꯁꯤ ꯗꯤꯁꯄꯣꯖ ꯇꯧꯈ꯭ꯔꯒꯅꯤ ꯍꯥꯏꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯂꯣꯏꯁꯤꯜꯂꯛꯄ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁꯇꯒꯤ ꯑꯇꯣꯞꯄ ꯄꯥꯎ ꯈꯔ ꯃꯌꯥꯝꯅ ꯊꯝꯖꯒꯦ ꯃꯅꯤꯄꯨꯔꯗ ꯇ꯭ꯔꯦꯟ ꯖꯔꯅꯤꯒꯤ ꯃꯪꯂꯥꯟ ꯅꯛꯁꯤꯜꯂꯛꯂꯦ ꯇ꯭ꯔꯥꯚꯦꯂꯔꯁꯤꯡꯒꯤ ꯃꯅꯤꯄꯨꯔ ꯇ꯭ꯔꯦꯟ ꯖꯔꯅꯤꯒꯤ ꯃꯪꯂꯥꯟ ꯃꯪꯐꯥꯎꯅꯒꯗꯕ ꯀꯨꯏꯔꯛꯇ꯭ꯔꯦ ꯏꯝꯐꯥꯜ ꯖꯤꯔꯤꯕꯝ ꯔꯦꯜ ꯄ꯭ꯔꯣꯖꯦꯛꯀꯤ ꯊꯕꯛ ꯆꯥꯗ 89.2 ꯂꯣꯏꯁꯤꯜꯂꯛꯂꯦ ꯍꯥꯏꯅ ꯏꯟꯗꯤꯌꯟ ꯔꯦꯜꯋꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ ꯏꯟꯗꯤꯌꯟ ꯔꯦꯜꯋꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯒꯤ ꯄ꯭ꯔꯣꯒ꯭रेस ꯔꯤꯄꯣꯔꯠꯀꯤ ꯋꯥꯐꯝ ꯊꯝꯂꯗꯨꯅ ꯇꯅꯦꯜ 52ꯒꯤ ꯃꯅꯨꯡꯗ 94 ꯍꯨꯠꯄꯒꯤ ꯊꯕꯛ ꯂꯣꯏꯔꯦ ꯑꯃꯗꯤ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ 13ꯒꯤ ꯃꯅꯨꯡꯗ 6 ꯁꯥꯕ ꯂꯣꯏꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯛꯂꯤ ꯖꯤꯔꯤꯕꯝ ꯏꯝꯐꯥꯜ ꯔꯦꯜ ꯂꯝꯕꯤ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯊꯣꯡ 13 ꯁꯕ ꯁ꯭ꯇ꯭ꯔꯛꯆꯔ 7 ꯑꯃꯁꯨꯡ ꯁꯨꯄꯔ ꯁ꯭ꯇ꯭ꯔꯛꯆꯔ 5 ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯕꯒ ꯂꯣꯏꯅꯅ ꯃꯥꯏꯅꯔ ꯑꯣꯏꯕ ꯊꯣꯡ 119 ꯁꯥꯒꯗꯕꯒꯤ ꯃꯅꯨꯡꯗ 101 ꯁꯥꯕ ꯂꯣꯏꯔꯦ ꯍꯥꯏꯔꯤ इंडियन रेलवेसना नोनेगी मनाक्ता इजै तुरेल मथक्ता सारिबा थोंगी थबक सादा 75 लुसिलक्ले थोंग असिगी अवांग मीटर सामगा निफुगा माथोय ओइदुना पृथ्वीदा ख्वाइदगी वांग रेलवे थोंग अमा ओइरगनी हौजिक पृथ्वीदा ख्वाइदगी वांग रेलवे थोंग अमा ओइरिबा यूरोप की मेंटेनेग्रोड साबा माला जेका बयाद असिगी अवांग मीटर सामगा 39 हाइरि जिरिबम इम्फाल रेल प्रोजेक्ट असिना रिमोट ओइबा नॉर्थ ईस्टर्न स्टेट असिगा अत इंडिया की मफम सिंगा सामनगदौरिबने किलोमीटर सामगा 13 मथक सांगबा जिरिबम इम्फाल रेल प्रोजेक्ट असिना असम अमसु मणिपुर की कैपिटल अनि फाउनबदा पुंग 10 दगी 13 फाउ संगलंबा दु सुपनगी पुंग अनि दगी 3 फाउगी मनुंगदा टेंसिलगनी हौजिक की ओइना गुवाहाटी इम्फाल अनि की अरापसि किलोमीटर सनीगा कुन्नी गवर्नमेंट ऑफ इंडिया ने इंग्लिश सिंगनी का 3 दगिना मरी की बजेट जिरिबम रेल प्रोजेक्ट असि हापतुना थबक पाइखटपा होरकपनी रेल प्रोजेक्ट असि की ख्वाइदगी नौबो स्टेटमेंटा मसिगी सनपम लुपा करोड़ 13 सनीनी रेलवे प्रोजेक्ट असि की किलोमीटर 13 सांगबा जिरिबमदगी बंगाई सुंगपाव उफावगी रेल लंबी सेम हाना लोइदुना इंग्लिश सिंगनी का 13 की मार्च तादा कमीशन तौबा होख्रबनी बंगाई सुंगपाव फाव जिरिबमदगी रेल सेलक्तुना ट्रायल तौदुना मदुगी हंद कोविड-19 की अकनब वेव लेब मरक्ता तमेंगलोंग डिस्ट्रिक्ट की खोंगसांग फाव योरक्तुना पोट पुब ट्रक सिंग ट्रायल ओइना तमेंगलोंग की डिस्ट्रिक्ट की खोंगसांग लेब रानी गाइडेलियू रेलवे स्टेशन योरख्रबनी खोंगसांग गोदाउन सादुना मफम फाव ट्रेन पोट पुरक्लगा मदुरगी इम्फाल ट्रक सिंग अमुक पुथोरक्नब वाफम लेंगाकना खनखिबगा लोइनना मरी लेनब यूनियंस मिनिस्ट्री दा एक्सटर्नल अफेयर्स की थबक पुब यूनियंस मिनिस्टर ऑफ स्टेट डॉक्टर आर.के. रंजना सिरोल अमा इदुना हाइजबसु लेख्रबनी हाइरि इंडियन रेलवेज की मैकेदिगी मखातना फोंदोरकपदा रेलवे प्रोजेक्ट अमा लुसिनबगी मतमसी तोवान फैक्टर्स की मखा पोली खुदम ओइन स्टेट गवर्नमेंट लम लौसिनबगी थबक फूब नत्रगना तपा फॉरेस्ट डिपार्टमेंट की फॉरेस्ट क्लियरेंस लौबगी थबक तोवान अथॉरिटी की लौगदब तंगाई फदब क्लियरेंस सिंग लौबा सेमगुदरिबा मफम अदुगी जियोग्राफिकल्स अमसुम टोपोग्राफिकल्स कंडीशन प्रोजेक्ट साइट अदुगी लॉ एंड ऑर्डर की फिबम हाइरिबसिंग असिनी मसिगी मथक्ता क्लाइमेटिक कंडीशन मरम ओइदना प्रोजेक्ट साइट अमगी ओइना सही अमदा था क्या थबक सुब ngambagi haibena sing masisu प्रोजेक्ट लुसिनबगी मतम लेपदा संगी मसिगी मथक्ता पनखिबा फैक्टर्स सिंग असि प्रोजेक्ट अमगा खेनबा लेबासिना प्रोजेक्ट अमा मपुंग फाना लुसिनबगी मतम असि डिपेंड तौwi हानसे फुंदोरकली पानबा याबदे हनक्ता रेल लंबी असिगी ख्वाइदगी हेना सांगबा तनेलगी सरुकसिंग लुसिनख्रबनी तनेल असिना सिंगदगी तंपाक्ता फगोलकदबनी हाना जिरिबमदगी तुपुल फाव यौनब थौरंग तोरंबदगी हौजिक इम्फाल फाव यौनबगी थबकसिंग पाइखतुना इम्फाल वेस्ट डिस्ट्रिक्टसु रेल लंबीगी थोंगसिंग अमसुंग ट्रैक थानाब थबकसिंग पाइखतपा होख्रबनी जिरिबमदगी तुपुल यौनब रेल लंबी सेमबगी उरेक उयुम इंग्लिश सिंगनी 13 मतमदुगी प्राइम मिनिस्टर डॉक्टर मनमोहन सिंहाना जिरिबमद तमखिबगा लोइनना तुपुल फाव यौबद अतना इम्फाल फाव यौनब नेशनल प्रोजेक्ट अम ओइना लाउथोक्तुना रेल लंबी सेमबगी थबक पाइखलकपनी तोवान मफम सिंगदगी लुसिनगदब मथंग येथोक्तुना लाखिबगा लोइनना हाना रेल हेड यौरब आसामगा ताइनब मणिपुर की जिरिबमदगी इम्फाल फावगी रेल लंबी मथंग से इंग्लिश 2019 डिसेंबर दा लुसिननब पांडम थमलिबने सोहाइरि
हानदी सेनापति कांगपोक्पी डिस्ट्रिक्ट फाउरग इम्फाल यौरकनब थौरांग तौदुना कारोंग मतम यूनियन रेलवे मिनिस्टर नीतीश कुमार कारोंग लाक्तुन ओरे युम तमलमनी अदुबु मदुना लंबी का हेन सांगबमदी अतै स्टेट सिंग मथंग मथंग फाउनरकदबदु येंगलगा हेनसु तेनबा हेनसु रेल हेड लैरब जिरिबमदगी ओइना अतोप्पा स्टेट सिंग फाउनदना यौरकलबा वारेप लौदुना जिरिबम तुपुल रेल लंबी की थबक पाइखतुना इंग लिसिंग अनिगा तरागुमदुइदा अमुक हना जिरिबमदा ओरे उयुम तमखिबनी जिरिबमदगी इम्फाल यौरकदबा ट्रेन लंबी असि इम्फालदगी अमुक मोरे यौनबा वारेप लौखिबगा लोइनना लंबी असिगी सर्वे तबु लुसिंख्रे लंबी असि ट्रांस एशियन रेलवे की सरुक अमु ओइगदबनी इम्फालदगी स्टाफ रिपोर्टर अदुगा मैं हौजिकुनदि पाउस मतांस लुसिंजरगे मस म्याम पुन अनौब अपडेट ngami ne channel से के मेकेडिगी थमजरी एंड थैंक यू।